kurumzari mieng tablim sibutaram ochari ngasi maru bapauda mathang thagi tang taruk tagi tara fawba manipur ge khulak lerakta mitop changhan dabagi khongjang chaselagani haina sapam cha jadabani na lauthokre Lomi Sing Agriculture Department mateng pangbiduna chathokta mipal tangdaba lamdam ama ohelasi haina Minister Abdul Nasir na haikre amadi First Northeast India Mount Everest Expedition ge team asoyangam yaudana Delhi yorakre mapungoba pau pizari Manipur Inner Line Permit System chana handu lamdam asigi yellow missing kalu habadabida Joint Committee on Inner Line Permit System na changsilaki bakongjang hena kansilagani haina committee asigi convener sapam cha jatumani na fundokre ngasi paumising unakiba mada convener jadamani na fundokibada Manipur Inner Line Permit System chana hanba haiba wafam asi assembly da fawa pass tokraba wafam ni ngasi fawda chana handana leba haiba asi laibak thiba wafam ni committee asina megi tangtara fawda chana hangadabani haina taksin kiba adu Manipur government na tadana lagli masina maram oiduna tang tarutagi tara fawwa Manipur gi khulak leraktagi mitop sing janghan danaba warep asi lawropani haukiba tang kunda chief minister amadi cabinet minister sing unaduna hiramasigi matangda wari sanakibada chief minister na non cooperation movement asi anti national oi haina phungdurakiba wafam adu laibak thibani inner line permit system asi Manipur na haudoktuna chanasi habanati Mizoram, Nagaland, Amadi, Arunachal Pradesh, da Hose ILP system Chanari, Manipur gi oina yenglurabasu Jiri, Thamaiban, Wangkai, Uripok, Sagolban, Sugnu, Bisnupur, Churachampur, Kampopi, Amadi, Hangang na Jungba Kendra Singh, Mitopi Mateng Yaudrabadi, Mikal da Mai Papangam de Habasi, Miam na Kangar Wafamni, Maramaduna, Chief Minister Ibo Bina Tamoy Seng na Manipur Miam gi Wakal Kanba Amadi, Kunai Asibukan ge Ninglabadi ILP Chanafam Toi Haina Sapam Chat Zadumanina Fondoki. Agriculture Department sinduna ngasi Imphal gi GM Holda Food Security Mission Prize gi makhada lomi singi oiba cropping system based training pangthopaga loinana low singubada changba tonga ba polam sing lomi singdi yenthokre ngasi gi thormadu da Agriculture Minister Abdul Nasir Agriculture gi Commissioner Rajas Agawal Director G Samukabuina thoromgi maru oiba miyo sing oina sarukya ki Manipur gi district kayadagi lakpa Progressive Farmer Group kun henbagi mehul sing amadi CAU ge official kya susarya ke department asigi deputy director Soil Chemist PS Rajendrana department na lomi sinda training kaya piduna kanaba kaya leptana pirabasu lomi sinda mapungfana thabak to onthok taba habasi labak thibani handak jahi asidagi low pari tarada changyeng oina R1 haina khangnaba tamfa fau asi khaktabak thagani marugi award pa leitana ba sarkarna sak khangnaba fau khaktamak thabiu department na piriba polam sing asi niyam chumna kanaba mong da sizna view haike Commissioner Rajas Agawal na department ki myoy sina lomi singya award apa sing ningthina khangdoktuna makhoi gi low ubagi thabak thoram singda awaba mayuk nahandana ba honagadabani lamdamasigi progressive farmers sing khangalaga mapalamda thaduna anoba technology sing hena khangan ba mathau tai haike Minister Nasirna lairaba ina khunba khaidana punna hona minaduna jinjak tami pal tangdana ba hona minasi lomi singi yafana bagi damak sarkar gi maiketagi pangbiya ba mateng pangani haike farmer singda aduga scheme paibi riba officer singna lomi singda pangbe aba mateng punamak pangbiu amasung lomi singna su officer singda cooperation pibiu aduga any darkar leba government of India dagi central sponsor scheme sing either state ki plan ki program punamak ekoina commissioner director amasung district officer sing ekoi chu thamada manirak phaminaraga lomi singda kari pangbe aba punamak matam chana pangna nam government gi maike degi the honorable chief minister na su idi makha ta na agriculture sector se hena phagadaning ba masung chawkhadaning ba aduga watta padaba toina yam toina haidaba mipal tangdaba dugumba raijama oina na bohona ba semang de leiriba lomi punamaki thamoi sengba masung kathokpagi wakhalol duda iram damasi hena chawkhat poiga dawribani tungda district kayadagi lakpa tongan ba NGO amadi lomi lup kayada hidak kapna ba machine yauna low singubada changba polam sing department ki maikaidagi lemni yanthoki Manipur da lomi singda hargi awat pala helwe haida Agriculture Minister Mohammed Nasir na ISTV News ka unabada fundroli ngasi GM Hall da pangthokiba agriculture gi training program amadi lomi singda low bada changa da polam sing yanthopagi thorom yawroga thorokpada hargi wafam asi ISTV News da fundolambani Manipur gi hargi problem am tale roi sam na
Ngarang Senapati District oina Government Polytechnic College sagadoriba jaga Karong Kendra gi MLA V Alexander Paul na yengsankre khongchat aduda Karong Senapati area Naga Customary Court ke Chief Justice TS Kawa amadi atai masak naiba miyoi kya na saruyaki hariba Government Polytechnic College sagadoriba mafam asi English ni supna mapanda CM Ibobina Foundation Stone yungkrabani amaromda MLA Alexander Paul na PhD gi makada semgat sagaliba Senapati District ki Water Supply Scheme yang sengki MLA na phungdorokpada district asigi oina PhD Minister I Hemochandra water hand pump ama pirakpa asi thaganingai ni Kendra asigi development program kaya paikatpada praja singna su cooperation PBU masina ching amasung tam thong manana chawkhatpa purakpa ngamgani haiki Masih matangga sarkar amta yang cimbirega atuh tamda masih polisi paikar binaba sarkar da request terjadi masih polisi hai pakapom tamda nahar singki demo ya matong java punjaragani UNACO School na Kongman amati Ketri Leka anigi tainabada leba iram nala funjin kibagi matangda club khara namaram chadana sengdok sengjin tawra kibagi wahanthok karino haina Torban Ketri Leka Gram Panchayat ki Upapradhan Arun Kumar na thatrok pacherol amana khangalakli Kong asi funjin kibadagi akoibada leba miyamna tarakadaba awaba adugi damakta haunaruba naidana miyamna hauropadagi thawdo adu thokibani chahi chama hena leiraklaba khong adu isagi lam oisilaklabasu miyamgi damak khalaga lam machet ama ka thokpana leibak macha tagani haina cherol asina khangalakli Nahasingna samas amagi tungi asani afaba sasan lehenbada nupi amadi nahasingi achowa thodang lei haina Manipur University da pangthopa National Seminar da wanga khibasingna phongdona kre Manipur University gi Centenary Hall da pangthopa Youth for Good Governance haiba National Seminar aduda Manipur University gi Vice Chancellor Professor HNK Sharma Rajya Sabha Secretariat ki Joint Secretary Satyanarayan Sahu amadi North Eastern Region ki NSS ki Youth Officer Deepak Sharma na chingba maru eba miyoi singsu dais dafam ki Manipur University ki NSS Cell amadi State NSS Cell Manipur na sinduna pangthopa tharong kamari leina drug abuse and illicit trafficking gi matang da poster amasu release tawki wangang kibasingna India da Manipur gi nahasingna achowa dan tawduna Bharat chauthok chaningai oiri Sana khonaba amadi culture gi lamda Manipur malemda sakhangli afaba governance leinaba honabada nahasing amadi nupi singi thodang chawi loinana local self government mapanga kakhanaba changi nupi singda sakti hena piduna rajniti amadi administration da hena saruk yahanbat mathautai samas ama fanba natraga manghanba haibasi nahasingi makhapoli bharat asi human resource development ta afaba thakta leiri hauziti nahasing asi human resource ki yamna maru eba saruk amani afaba samas oibada transparency amadi accountability ngangna chapa mathautai phongdokhi Visualize to the youth. It means you will be leading the state, you will be leading the country, you will be, your vision, your capacity will lead to the future generation. Handa class 12 की परीक्षा दा philosophy subject मको तारगलबा निथिना ताबगी शक्ति वापदना तना ngamबगी शक्ति सुवालबी महिरोय जुलिया दा Dr. Rahisuddin Sheikh na panana balarik amadi selgi mating piduna puning thawatkhre Manipur gi miyam na Manipur da inalan permit system chatna na bakhongjang kya jangsinuna lawliba amadi apikpa Manipuri khunai kangkhul mutkidana ba hona ba haibasi lenga pa amadi miyam gi thodang ni haina akom lu kangle pang na phungdorali bharat ki masing yamba achoba community singna apikpa purup singbo tamna yosin badagi Tripura da Tripuri Jakma Bhutian na chingba Purup Singhi Kangkhul Malemgi Lamaidagi Mangkre Habagi Kholau Lady Manipur da su mitop singna ising ichawgum leptana changsilali asigumba khudong thiningai oiraba thodok sing asi thoktana ba Manipur da inalan permit chana halu haiba miyamgi demand akomlum na mapungfana sagona na bawarep lauri phundorali Mental health issues, chronic disease, amadi ahal oraba miyoi sinda fangada bahak shingi matang dan nomugi oiba state level workshop amang ngasi Manipur University gi court hall da pangtokre Manipur State Legal Services Authority na sponsor tauduna Manipur University Working Women's Association ARDSY Manipur chapter amadi NAEPLRA Chronic Disease of India na punna sinduna pangtokiba workshop aduda Vice Chancellor HNK Sharma School of Social Sciences ke hana jin oiramba Professor KHS Bimola Devi Jenims ki Professor Y Iboton amadi Manipur State Legal Services Authority ki Member Secretary A Guneswar Sharma Susarya ki Professor KSS Bimola na
Legal Rights of Aging Person Dr. K. Sanchibalana Mental Disease amadi Professor Y. Butona Chronic Disease ki matangda wangaki atay wangaki basina ahal oiraglaba matamda peng choiba amadi macha masu singna thawoi bi daba kaya asi thoktanaba jackson ba mathau tai jahi kya gi mamangda western countries singda ahal oiraba mama mapa singbu thawoi bi daba kaya adu manipur su jahi khara asida yauragle ahal laman singbu phangpham thokpa hak sing phanganduna ningthina loinaba changi phongdongna ki RTI, RTE, PDS की स्कीम NRGS की फदा सिम याम से प्रजादा हाइदरगदी प्रजादा दी कोई लो दे एजुकेशन ले मी खुदी मक लो खंगे है बिदा अदना कोई लो सी खबन बकी मथो मा कोई लीगल अवेयरनेस ना कोई बखम हम खुदिंग दा चतना सिनेमा तरमा खंगे ऑल सोर्स ऑफ कोई मीडियम दा कोई संदुई विषय कोई लीगल अवेयरनेस संदु कोई विषय लीगल इन्वॉल्व इन मी मा खंगदरगदी मा राइट तो खंगदरगदी करादा तालु तो खंगन बा राइट खंगन बा मासी कोई नंबर 1 सी फॉरमोस्ट ड्यूटी ने Housing Manipur gi mafum kya da lai harau na riba lai bung khara da masama min khangdaba amaiba amaibi pena saduna lai harau ba gyauri haibagi chingnaba leide haina umang lai kan balup ukal na thadrok pa cherol amana haidi cherol asina makhata na lekai khul ayamana matam phangna na lai harau na rakpa asina maram oiraga amaiba amaibi pena wat pagi khudong chaba lauraga sasinaba myoi kaya lai bung da changduna miyam da namthak tawri mamang da so asiguma myoi sing ukal na warakre fiba masida ki nga thonaba authority gi ayaba loinana amaiba amaibi pena singda ukalna saktak che piduna laibung da changbi na bahona rakli masa masa gi sakhang che pai da basing khunja sing amadi lai committee singna section na yengsin biu jingnaba lerabadi ukal da pau pibiu haidi Jahi khudingi nongju thagi matamda ising ichawi awaba tatana mayuk nariba uripo 1 number 4 na kon meda leriba drain sing sengdotuna lakliba nongju tha asidagi hauna hariba mafam sing asida ising ichawi awaba mayuk na danaba thabak lokhotpa hawkhre ngasi ward number 4 gi councillor Aren Kumar yauna ward member sing amadi lekai gi myo singna Chathakiba thabak aduga mari leinana Aren Kumar na ward number 4 gi manungda leba miyamna lam khopchinduna drain funjin bagi thabak chathadanaba amadi amot akai sing wafam chana hundonaba apil tawki IMC da pizari ba koi NGOs solid waste management na mari leinaba door to door collection no ki hayega sai sagi keno do koi keno da dustbin da happy daga nala ra thada pirakna ba anu thorai soina pipe bi ba sing budi wana re adu dasu hariba ising di problem lega su koi na pipe si koi yage koi mathak ta pumiraga drain si da dandana ba aina wana ma fogi praja sing appeal tawjari National Human Rights Commission gi member sing lautuna Manipur da child right maliba se thizilu haina phongdora kiba si state asigi laibok phabni haina Wide Angle Social Development Organization gi secretary Montu Antemna phongdokre ngasi Manipur Press Club ta cry amadi European Indian gi child right project ki manager yauna pangthokiba pawum mifam amada magna wafam si phongdokibani Montu Antemna phongdokibada Manipur da pakhaliba ICDS project amadi midday meal scheme gi makhada organization asina European Indian gi matenga loinana wafam kaya wakat ke wafam sing adugi matangda midday meal gi pidiba cheng gi arumba si kg yankai gi mahota kg kuntra nifu khok piba amadi pidiba cheng gi quality hakchang soningai oiba polam kaya yaure habo hiram sing asidi wide angle gi wakat asibu tabiduna National Human Rights Commission gi member sing state asida laktuna thigalaba amadi chief secretary da akangnaba matam ama piduna matik chaba pawkum pirangnaba khangan khiba asi laibok phabani phongdokhi pawgi mi famadu da saru yakhiba European Indian gi child right project coordinator Niranjan na phongdokhibada Manipur da ICDS project amadi SSA gi midday meal gi scheme asi yamna mawong maril ta taba mawong amada chathare masi miyamna khangnaba wafam oirabasu mari leinaba singna thawai bidabadagi lana chapani habina chingbo wafam kaya phongdokhi technology cases में आम एक कोई पेपर सिंगल में आम सो हाना पब्लिश तो भी करे अगर थिंग्स जब का अंदर कोई अंगाम सिंग सिंह साग ले वो चिंजाक से मसी कोई खबर की मुक्तई वादु गुम्बा पेपर हाफ का फिजल से कोई थिंग नहीं है अदना मजाकी मबुक थना चार्जर का अंदर मोद न्यूट्रिशन खराब फंगा का अंगाम सिंग सिंह पुंग सिंग लाइक पाव फंगने वगे दुगी अधिकार से मजू मिड डे मील सिंह तौरीब सर्विस सिस्टम सिंह पजना इनबिट वायलेट तौबे Assamdagi driver Muhammad Kumutpu Manipur da halambagi matangda Assamda leba Truck Drivers Association na changsingani toroma khongjang adu miara sida chena ba myoi sing fa ba horopadagi handokre haina All Manipur Road Transporters Motor Drivers Union na phongdokre ngasi union asigi office da pangthoki ba pawmi singa unabada All Assam Goods Carrier Truck Drivers and Handyman Union amadi Karbi Anglong Difu District Goods Carrier Truck Drivers and Handyman Union ge mihut Khuruset Alam Susar ya ke
Crusade alamna mihat asigi matangda Manipur Sarkar na paikhatba thabaksinda apenba poi mihat asida chenaba myoising angoiba cherak piu haiki All Manipur Road Transporter Motor Worker and Drivers Union gi General Secretary Kulamanina mihat asida chenariba myoising athuba matamda Sarkar na thabak paikhatuna dandi pigadabani laikhidraba driver kumut ki mafamda Sarkar gi maikaidagi pangbi aba mateng pangbiu haiki akoigi umut aligi macha sing moi macha le hori ba moi family sing magi apik macha sahi tha umari tangai ba macha lam thomani na magi hingnaba lambi da government executive se asim taga honorable cm na government masim tagi executive ni pibiragadi adurgadi state ani ki marta su yamna bagani aduga ekoi union gi site gi ekoi aininga le Amaromda FCI gi cheng singba truck driver Muhammad Anwar alias Itham Koba Jay Kunthani Panrom Surba Mio Emma Megi Tang Kulumdoida Jiribam area dagi mafam khangdara mangkre haina ngasi Transport and Driver Council gi office ta pangthopa pawmi singa unabada council gi mio singna phongdokre kanaguba singna mahapu fajinna thamlabadi athuba matamda tekta kaidana thadokpirau haiki aduka masa am moriba am smile pinoribi awa basi yengna yang konom teng fa de mona sobu thang lo na nang se ever khana baza tengbang gi M Rajdhani Kobi Mio Amana Horticulture and Soil Conservation Department ta makoina paikaliba project amadi scheme matangda RTI thadra mapung faba information pinaba hairubada khangalaktabadagi makhata na mari lenaba authority da wakalagani haina ngasi Manipur Press Club ta pangthopa pawmisinga unabada Rajdhani na phongdokre muina su yam phajana aingondda ina pam report adagi answer se amata piba ngamdeba ko aduna ai makhata na adagi Manipur sida tawriba akoigi soil conservation de scheme kya la scheme kya su moina tumina dum haina thokpa siguma myam se praja da khangan ningi SSA gi makhada Senjam Kuno Primary School da Imphal West Zone 1 gi JDO Gopi Mohan Maibam na ngasi school asigi mahiroi chamagani funi thoida school gi furit khograo amadi skirt yanthokre school asigi headmaster in charge oriba Priyo Bartagi maikai mahiroi singda tai khongo lairik amadi pencil column na chingba yanthokre tharomadu MSF ki President Umakanta Lamdamadum gi Pradhan I Ranjan amadi school gi headmaster in charge Priyo Bartana chingba miyoi kya na sarwyaki JDO Gopi Mohan na phondokhi Sarkana school sing the Pitariba computer sing function Taudaba school Karamasakang Mangamle, Atuba Matamda computer sing Adu Matauto Handuna Mahiri sing the Kanaba Pidrabadi, local from Topa Tabak sing Lokat Nava, Honagani, Haiki. Manipur State Rural Roads Development Agency na PMGSY gi paikaliba thabak singi tender thadana wada official singna aramba kaya tawba thengnari haina RPF na phongdoroli Front Asigi Secretary Publicity Robin Kumar na thatrakba cherol amada Front Asigi Department of Minority Affairs na tigalubada aramba singasi khanglakibani hairi jingama sung tamda leba lambi thong fauna driba khungang singi lambi thong fauna naba Manipur State Rural Roads Development Agency na paikaliba PMGSY gi thabak singi makhada chatharakpa oina mamang chahigi October 15 da Manipur gi chingi district manga gi thabak yangkai Chandel district ta thabak taruk Senapati gi taruk Tamenglong gi thabak ani amasung Ukhrul district gi thabak 15 gi tender thoki phase nipan gi tender thokpada gi hauna aranba kya thengnaki tender asi Rural Development and Panchayati Raj gi Minister Chief Engineer SESW EEAE2 cashier na monopoly tauduna makhoigi nangnaba miyoi sinda tender khudimok phawon ki haina maral city masina professional oina contractor oizariba ching amasung tamgi ichil inau singna labor thadaduna tender fawnaba hona jaragasu kanaba leiramdri thawong asina ngasi chingmi ichil inau singna tampak ta tariba maru oina meite sina khudung chaba khudimok lauduna leire habagi khoirang khoisaunaba nuaitaba phawon bana chingba pohali masagi khanba manipur gi bureaucrat singna masagi fi Khau Jonaba Tauba Tabak na Lamdam Asida Kundaminariba Ichil Inaugi Marakta Kalaidaba Wakal Sing Asi Polakpani Amasung Kaibung Tahanabagi Maram Amasu Oheli Hairi Bureaucrat Sing na Chatariba Tawong na Jingmi Amasung Tami Animapu exploit Taugi Haibagi Achamba
कक्प याद्रब वाफमनी मखोइगी लुजदब थवोंग असिनासु दिल्लीगी हुरान खुटपुना लमदम असिदा colonial policy manung chana chatharaliba khaibung tahanba divide and rules policy bu mapung phananaba maram ama oheli bureaucrat singh bu hiram asida agent ama oina seasonai haibasi lebak miyamna khangjin biu agent ka pangkhak oidaba manipur gi bureaucrat singh na su colonial policy gi manung chaliba thawong asi khudak ta lepkodabani hairi South Delhi gi Chirakta Manipur da gi nupi macha ama mahangna leiriba bharagi kada siduna leiramba thawong adubu Manipur State Commission for Women na yaning daba phungdopaga loina na nupi macha asina lekhidabada awaba phungdokre thawong asi matau karam na thokibano haibadu khangdoknaba commissioner honari Delhi da leiriba state ke authority na su chingnariba khudingma ko handuna khudak ki oiba thabak sing lokhapada Thang tabu tungi yumbi oirakadabam hairi singda khangandaba yade haibagi pandamda ki marks na private school singda chatharaliba thang ta tambibagi sarugama oina nambolgi B10 English School da thang ta tamba hokre thoromasida ki marks ke advisor okra manglem general secretary pakwa mangang amasung school gi principal thonawzam siamjai su saruk yaki ngasi desam gi volunteer singna mafum ke adagi fagalakpat natai chadaba lamchat mangngai oiba lari kaya mai thakre ngasi desam gi volunteer ke ana kai sampatale ba desam gi office mamang da mai thaduna lari sing adu mang tahan ki hiramasika mari lena na desam gi general secretary thothoina phongdoropada hariba natai chadaba lamchat mangngai oiba lari sing asi Imphal Mayol amadi tongan ba jaga sing lari yonfam singdagi fagalakpani fagalaliba lari sing asi yolam liba dukan mapu singa yanaba ma puraktuna mai thabani asigumba natai chadaba lamchat mangngai oiba lari sing asi makhata na yonbiganu karigumba desam gi volunteer sing na thengna bataragadi maduda thoropa afafata gi daita masa masana pugadabani phongdoki Aiba mapuduna lai umba mapuduna ai tare masukuma na tejada balai kasi matu munau tongtana bana koina han video ena warning period ka thadokre aruga mathang tarakpatati karigumba suguma na tejada ba lai sing ja koina desamgi drive ta karigumba ji karu to la ko matam da karigumba phangbo ko yauraga di matu da tolapa dai da masa masa na ko da yaruga suguma na tejada balai se ko gi amwana kana gumba gali do warzo ma do warzo lai gumba do warzo yon ba yaro abo phangbo ma desamgi sai ki tambo Women Association for Civic Action Kanglai Park wasakna mob trial gi matang da khanane ne ba mifam ama Thawal district ki manung chanba wangu kasar tabi community hall da pangthokre mifam asida resource person kayana mob trial haibasi miyoiba khunai da chanaroi da ba ngai ki asawna mang tahan ba haibasi yamna chumda ba mani phongdoki adubu ain gi oina leriba singna mathau torok tabadagi asiguma phibam asi thoropani advocate tomchana ain gi mateng lowning ba singna Manipur Legal Services Authority dagi lobiyai ain ga mari leinaba thabak thorom singsu miyam da bhab tahanana ba thabok pakat pa yai haiki kuji lekai gi haidra mayam kullaga hetta wayan bichar tawduna ta kudu jone taw sine koi mo trial hai saje kuji ain gi oiba saje ma gi matham manau le ba bot mayam tulora ka lega mayam tangane ke tawduna tasen hai ka la masi apaba potimate adu masi tholai ba kari no hai ba se koi khangmin na bata Ahal oiraba singi pension masa-masagi bank account da changhanduna masana kaithok chenabagi matangda nomagi oiba khanane ne bambi pamama district social welfare Bisnupur na sinduna mayangamba sanglen da pangthokre thoromasida Bisnupur district ki adyaksha thokchom ithoibi DC Jason A Simre Bisnupur municipal council gi chairperson L Lolindro Susarya ki social welfare officer A Kameshwar na al oiraba singi pension masa-masada yenthok lambadu gi mahuta masa-masagi bank account hangtuna changhalagani Jahi Marifugi Mathakta Leba pensioner Singi Lupa Chani Piramba Adu Chamangada Hengalagani account hang daba pensioner Singna Atuba Matamda Hangdo Pio Haiki Adaksha Ithoibina pension Fangba Yabagi Jahi Suraba Sing Mari Lenaba Department na pension Pinanaba Yang Simbiu Haiki Madam pension dulu pa usaha pun sila dah berahai hansi mereka nak kita pilih masih ni canggih orang dan district information officer mai dalam Thongkhong Lakshmi Bazar Nagar Panchayat Ward number 1 gi manung chanba top sifai awang lakai da khinba solar light ki panel amasung battery huralamba myo ema miam na faraga wangoi police sinakre hairi farba myo adudi el modhu apokpa matumba mahak IRB oi hairi Thongkhong Lakshmi Bazar Nagar Panchayat Social Welfare Club top sifai amasung Thongkhong Bazar nupi kanglup ki apunba mifam amana Nagar Panchayat asigi manung da khinba solar light marifugi mathakta uramagi thawdu laikre maramaduna January myo sing athuba matamda fagatuna cherak pibiu hairi
Nagaland board na lauba class 10 gi parikyada ahanba position tarakraba MD Helaluddin Saha ngasi borayang bida miyam na haraw taramna okre Tharomasida Agriculture Minister MD Nasir MLA S Birasu Saryaki MLA na Helaluddin na makok oirakwada apen ba fundo pagaloina na horok liba mairoi sinasu mahakima taw tamna na ba apil tawki Minister Nasir na minority Muslim maraktasu honababu kalabadi mithoi mihen ba kaya thoragli Helaluddin na class 12 fawba mahi tamba matamda mateng pangani haiki Student Union of Kanglaipak Lafupa Tera branch hangdokre Endana Kumar bu President Yafaba Maite bu Secretary General oina hapkre hairi Hauzik sana bagi pau Masih sana bagi pau ta First Northeast India Mount Everest Expedition da Mai Paglalaba climber sing Delhi da thung labaga loina na ngasi New Delhi da leba Bigyan Bhavan da Donagi Minister Pavan Singh Gatwa na taram no okre climber sing asibu okiba adu da Donagi Secretary UK Sangma NE gi Secretary Aising Loikham amadi Manipur gi Chief Secretary TS Punia Susaryaki opugi tharamadu da Donagi Minister Pavan Singh Gatwa na donor na asigumba expedition asida ahanba funding tawbada mai pakpa asi yamna nungaiba poi masida hawgalaliba nahasing da su achoba thawna ama haplagani Manipur asi afaba sanaroi sing puthotuna lebak asigi su mingchat puropa ngamle hairi DS Punia na state government na chingaroi singbu puning thawgatuna makoida award na chungba lauthokadabani haiki amaromda expedition asigi team leader oikiba Dr. L Surjina donor gi minister da memorandum ama pisanki memorandum aduda team asida incentive award loinana MMTA da grant net piduna adventure sports da makata na thabak tawba ngamnaba pibinaba haiki Kumalampa Artificial Football Turf Ground da Amphana Sindhu na chathariba tarari thoirak shuba Junior Girls Inter District Football Tournament ki ngasi sana kiba match da Imphal West District Football Association na Imphal East District Football Association bu goal manga ahum da maithiba pikre Imphal West District Football Association gi goal manga adu N Ratan Balana punna goal ahum aduga W Rozi Balana goal ani chadura mai pakibani amarom da Imphal West District Football Association gi goal ahum aduna S Ranjana TS Janda amadi N Radha Piarina goal amamam chanki tournament asigi aroiba league match hayeng Imphal West District Football Association amadi DSA Kakching anina sanaragani Kazakhstan na pangtholiba humlak shuba International Jitkundo Championship ta India gi represent tawriba Manipur dagi M Sonia Devi na 60 kg category da gold medal lawrakle hari Tara mangarak shuba challenge ka veteran football tournament ki final da UVSA Lilong Chajing amadi FC Imphal anina sanargani Mapal kang zebung da Manipur Veteran Football Association na chathariba tournament asigi ahanba semi final match da FC Imphal na Basak Churachampur goal mari sinoda thoiduna final changre FC Imphal gi goal mari adu TS Krishna Kumar Bale Takel TS Krishna amadi S Ronaldo na goal amamam chandra final changkibani match adu da Basak Churachampur goal amata handopa ngamkiri amarom da tournament asigi anisuba semi final match da UVSA Lilong Chajing na Flam kang zebung bu goal amasino da maithiba piduna UVSA final changre UVSA Lilong Chajing gi mai papagi amata ngaraba goal adu match adugi minute kuntra changlakpa matamda N Gandhi na chanwangam kibani match adu da Flam na goal handongna ba fanakan na hona jarabasu goal amata handokpa ngamdabadagi match adu da maithikre laliba jun gi anida UVSA amadi FC Imphal anina final sararagani District Youth Affairs and Sports Imphal East na Sindhuna Kumala Park Practice Ground da Lalibajun amadagi under 14 boys amadi under 17 boys and girls Suboto Mukherjee Football Tournament pangtholagani Kumala Park Practice Ground da punna team kunmanga na saruyaduna chathagadoriba tournament asigidamak medical test tawnabagi-damak hayeng May 13 gi ayuk pung 8 taba matamda office asida report tawranaba TYSA Imphal East ki officer Nirmala Lata gi cherol amana hairi Konthau Youth Club na Sindhuna Club asigi football ground da Maniwood amadi Lottery Club of Polo City anigi exhibition match sama sanakre tournament asi hudopagi tharamda Tamenglong Kendra gi MLA Jamhenglun Pamai amadi Konthau GP gi Pradhan Susarya ki ngasi sanakiba exhibition match aduda Maniwood ki team na Lottery Club of Imphal bu Panjal ahum anida thoiki Maniwood ki goal ani adu Roses na goal ani aduga Rajan Kha ngambana goal ama chanki amaromda Lottery Club ki goal ani aduna
Nauba amadi Dr. Somojina goal amamam chanki. Exhibition match asigi best goalkeeper man of the match amadi man of the series ki mana Manipur ki Boni amadi Roses na trophy amadi selgi mana galoina Funky, Thoromaduda KYCU ge advisor Dr. Rajiv na Mayai Kaba Nisadagi laptop na bagi pandamda amadi masamawu faba samas amasem na bagi damag exhibition match asi pangtopani haiki. Ako'y laikay ako'y kungnang jida amoy na awareness piraga ako'y hagulay ba nahazing jida yan interest yaw na sana na ba ako'y international level standard players sing putok pa namna na bagi damakta masada ako'y yan dedication yaw na sana na ba interest yaw na sana na ba ako'y nasi adugi pandam da ako'y nasi exhibition match si jogjogni ngasige ba ingasagi pau pizari ICAR lam fe patagi fangba pawi matung ina ngasigi khwaidagi saba degree Celsius kunipan dasmi mga khwaidagi ingba degree Celsius kunithoi nungsita yawe ising manilgi chang ayukta chada marfudra nungthildana chada humbudra mari nungjugi chang millimeter 38 nipani leslaputa maroi ba pamo kana pizari Mathang thagi tang tarutagi tara fawa Manipur ge khulak lerakta mitop changhandabagi khongjang changsilagani haina sapam cha jadumanina lauthokre Laumi Singh Agriculture Department Tamateng Pangbiduna Chatok Tamay Paltang Dabalam Damama Ohelasi Haina Minister Abdul Nasir Haikre Amadi First Northeast India Mount Everest Expedition Gitim Asoy Angam Yaudana Delhi Yorakre Ngasi May ISTV Manipuri Pau Matas Visinjari Mintabrim Simbabukana Krumjari